Imes Paudam miyeng tabiriba singbu ahal maktada binitana taram noksa bangloyana kurumzari. Paudam asigi maroy pauda RIMS ki ladies hostel ICU block amadi College of Nursing block sangakre. Khana chanabagi thodokta nomai kapagi thodokta nupa macha ama laikidre. Maharashtra ki Forest Minister nupi ama sizaki baga marilena pham thadokre. Hojik mapungoy paulo birasi. Numit nini ki oina Manipur khongchata lakiba Bharat Sarkar ki Health and Family Welfare Union Minister Harshvardhan angasi Regional Institute of Medical Sciences RIMS Imphal da nauna saba new MRI block with 3 Tesla MRI machine phamung chama legidaba ground floor yauna mathol ahumgi new PG ladies hostel new neuro ICU block amadi College of Nursing new block haunabi matungina sangakre RIMS की जुबली हॉल दा पांथोकी बाथरमदा यूनियन मिनिस्टर हर्षवर्धन वांगांग अदुना फोंदोकीबदा भारत की मेडिकल कॉलेज संवा लेबगी मनुंगदा RIMS हॉस्पिटल ना भारत की ओइना निफु सुब टॉप रैंक ते लेबसी RIMS की अथॉरिटी अमदी एम्प्लॉयी सिंग ना कथोकपग लोयना होनबगी मपालनी हाबसी थबक सिंग असिना ताकले ngasi sanggariba new MRI block asi Bharat ki danatana malengi thakta kudong chaba phangdaba MRI block ni sports medicine habasi RIMS ki strong indicator ni masina RIMS asi manglomda khumang sauksina sangsile haiba takpani Union Minister makhatana phondokibada Prime Minister gi haksal gi lam khaktana tana tongan ba sakhot thorani thabak paikhatnaba honabada Bharat Sarkar na awang nongpo station da aheng miyeng thamdana honari masigi damakta tongan ba Union Minister kaya na amadi Prime Minister na awang nongpo ki station da yamna toina laktuna kari awat apa laibage haibadu yengchinduna menkhatnaba honari haiki I can assure and moreover I would say that the Prime Minister's heart beats very strongly for the poor people and it beats with lot of I would say vibrations positive vibrations for the people of Northeast and that is why you have seen in the Northeast development happening on all fronts in all sectors in all areas whether it is communication through air communication through rail communication on road whether it is the health sector whether it is the Singjamai police dasangi manung chanda Naurem lekai sofa lerakta ngarang khana chenabagi thodokda nomai kapthorakpadagi nupa macha ama nomaina panduna laikidre thodo aduda miyoi taret asopan nangkre nomai kapthorakli ba imung aduda lekai mayam thomjinna yummai thaduna amangata thokre yum aduda leiba van gari amasu maina chakre hairi thokiba thodo asigi matang da phangba paugi matunginadi nomaina panbadagi laikhidraba nupa macha adugi maming RK Casper sahi taret apokpa laikhidraba gyan syam kawi khana sainabagi thodo asi ngarang nimidang pung 12 tabada thokibani nomai kapthorakli ba kawa hudom lekai dagi longjam Rakesh ki yum asi ngasi ayuk miyamna mai thaduna manghankibani longjam Rakesh amadi ma ki apokpa chau police na phare hairi khana sainabagi thodokta soklaba miyoi sing adudi Naurem Thoibi sahi kuntra taret Naurem Pulendro sahi kuntra nithoi Naurem Barun sahi kun Naurem Banis sahi taret Naurem Hemabati sahi yankai Naurem Inau sahi humputaruk amasung Amarjit sahi kudaret ni hairi khana sainabagi thodosi laksinaba honabada Manipur police na tear gas kapna tankhai thodo thopamda langthabal kendragi MLA Karam Syam laktuna yengsinki hojik police na pamdaba thodok thokdanaba ahenba force thomjinduna ngak senbagi akanba thabak chathari tha asigi tarahumdogi numidang waramda masak khangdabi amana pokna phamadi People's Chronicle da hand grenade langsilamkiba amadi pokna pam pausebu tha taruk phongba yaroi haina lalholo amana thingjilakiba thawangbu yaninda phunotuna amju amadi Editors Guild na pungni phuni pangi manungda thingjinbagi maram marik chumna khangalaknaba matam thaduna paumni singna tha asigi kuntaro amadi kuntaretta
Press Club ta Sinthal letuna wakai pam pangthokna protest tawkre pungni puni pangi manungda senari basingna sendok piraknaba matam pikibadu sengdoraktabana maram oiraga pokna phamda siriba maral semjinbani lobagloyena ngasidagi paumi sing mahusagi mathauda hanjinba reaffirm tawduna pause puthokpa hokre Manipur Sarkar ki Medical Directorate ki makhada register tawduna amadi optometric amadi ophthalmic suya yauduna sengum saubagum hangdokliba miyoibagi maruoiba sense organ ama oiriba mit layeng nabagdamakta hangliba optical center amadi clinic sing hokiba February 13 da desamna drive chathaduna lana hanglamba sing miyamgi interest da thingjingki loyana makhata rakpada kanglon sumna hangna ba yana warol kya All Manipur Optical Association amadi Democratic Students Alliance of Manipur amadi lamdamasta hangliba optical center singi mapuga yana chema inaki yana warol singa si ngak pangamba optical center sing khaktamak thong hangnaba association amadi desanggo yana kre adumoinamak yana warol sing ngak pangamdaba optical center sing di adumak makhatana hangba yaroi haina ngasi desangge office ta pangthokiba paumi singa unaba amada desangge president na phongdokre mahana makhatana phongdokibadi yana kiba warol tarel ni warol singasi ngakna optical center singna sakkadabani The Manipur Nursing Homes and Clinics Registration Act 1992 ki makhada tha hungi manungda ekoi registration tongnaba process toba yananaba amadi department ki maikaidagi clinic amadi optical center singsida verification lakpa yananaba ki damakta amadi center sing asida thabak toriba staff sing amadi owner sing ki awabasi yengaga ekoi hariba khongpham masi condition khrada ekoi hongdokpa haina yanare ngasi MLA Ice Dingona Sekmai Kendra gi manung channa leiba khurkhulda maibi thingel gi mathakta saba RCC thong ama sanga kre ngasi gi maibi thingel thong sanga ki bagi tharamadda khurkhul nupi singi self help group singna khurkhulda sajaba khurkhul muga gi phurichu MLA na mayamda khusinaki MLA Ice Dingona haiki madudi Manipurda khurkhul muga haina lai haltagi maming jatuna lagli hairiba khurkhul muga si luhongba matamadi tongan tongan ba hiramda sangdaba yadraba ama ngasi phawba oirakli loyana ngasi phawba khurkhul muga haina mayamna sakhangnari maramaduna hairiba khurkhul muga na saba makhal makhal kayagi firol sing Manipur da natana Manipur gi wangmada puthokuna masina sempa ama ohenna honabada tangai phade masigidama isa isagi daita dakar lei Manipur da leiriba college sing students union gi mikhal gi dama code of conduct lauthokhraba matung ngasi phawbada monitoring cell na monitor torokpada college kharada mikhal gi dama chana kanlon sing thugaiduna chatlamba mahairoi mari monitoring cell na kupna khanaraba matungda makhoi mari bu bhot lepa yararoi haina ngasi MSAK office paumi singa unabada monitoring cell gi co-convener Laikhuram Jayantana phondarakli lauthokhraba college sing dudi Waikhom Mani Girls College Thobal ge magazine secretary Mireb Naurem Birahari College Kundrak Pangi General Secretary ge Mireb Thambal Mari College Oinamgi Boys Common Room amadi debate and extension ge Mireb Singh yauri mahana makhata na mahiroi loop MSU KSA MSF desamna punduna mikhal gi dama senki basana kalon sing thugairam basing makhata na monitoring cell na yangsin khigani haina phongdoraki tangkun gi nipan kasi phawda college kharada hoigi follow conduct sigi guideline sing asi thugaiduna chatlamba hoigi mahiroi mari hoigi monitoring cell na kumna khanaraba matungda guideline gi yauriba point sing asi thugairam bagi damakta hariba mahiroi mari asi khoina bol lepa yararoi haibagi hoigi monitoring cell gi makai digi hoigi miyam khangna lauthosari Kha Manipur Hindustani Sangeet Mahavidyalaya Kaksing Manipur gi sahi lising ani kun mathoi gi action plan ga mari leyana Hindustani classical music ta nomagi ba state level concert amangasi Mahavidyalaya sigi auditorium da pangthokre tharamadu da Kha Manipur Hindustani Sangeet Mahavidyalaya Kaksing gi former president KSIS Mangol amadi Mahavidyalaya sigi president Dr M Rajkumar na president member sing oina saru yakhi Manipur Students Association Delhi Masat na tongan makanglup singi maral lenyari ba nungsi chanabagi maribu manghanaba amadi thugaina ba honarakpa campaign singbo hangoi tuka sabagloyana madugi mayokta lepli haina hokiba sagol chan nimita Masat ki office ta pangchokpa press briefing amada Masat ki president Saikhom Singkhai nganbana phongdarakli Singkhai nganbana hai Kanglup amagi isu thengnabada aikhoi punna pullaga support tawrabada
madu phangba ngami maram asna ekhoi punamak amato oina lepminasi amadi nungsinadabagi mohutta nungsinabagi paujal sandoksi Manipuri singda best toba Delhi da lairiba mahiro organization masatnasu Manipur da laiminariba jati kangluk khudingmakidamak thabak tawgani haina saikhom singkhai nganbana phongdorakli win hangna retired tawjing mo na pinong wali de yake aroi biste menam ka thuksabani tasing mati ko Manipur kunai se tongan tongan lo fruit tongan tongan kangluk sing tongan tongan religion ta ga sukul sin amato ino kundamina leimo phamni hari komsen kundamina phamsida ko ngasi pawda Manipur ki history da religious war and power talk it tongan tongan conflict nam thong be religion the best war power talk it misi ko yamna phazaba koi khudam maniana de lozai Imphal East District ke Andro Kendri manung chana lairiba Tulihal Gram Panchayat mapi mapa laitaba magumna hiram khudingda sothana leibadana tana sarkarna piriba scheme singi kanaba amata phangdana leire haina Executive Committee of Tulihal SCT na CM Biren Lusingba Manipur lenga ki puning singsalakli ngasi yaipo Tulihal Mayalekai Community Hall da pangthokpa pawgi maphamada SCT gi Secretary Muhammad Rahman na phongdorakpada Tulihal GPSC ngasigi awat pana pik thanbana maram oiraga miyamda awaba kaya mayoknare chakhat pairamdam ohenbada angang singbu mahai ningthina tamangadabani haina sarkar asna tongan tongan ba scheme amadi project singi makhada mahiloi sangsing sengbatli adubo GPSC manungda lairiba Tulihal Mayalekai Primary Madrasa si kumja lesana inta taruki November da sidoklaga kendra sige MLA obiram batia Syang Kumarna anoba building sanaba jatra hunki adubu laibak thibadi school asi ngasi phawba loisin bidana angang sing mahi tamba phangdana laiba si yamna laibak thibani haiki si akhoi mari leinabo authority na matam chana yengsin binanaba akhoi eki maike de puning sinjari huji Tulihal da sothadan lairiba loisin bidan lairiba si maru ena Tulihal community hall amadi Tulihal Mayalekai Primary Madrasa hairong thong amadi atai awat apa kaya si ekoi ki government na huji pali government na amadi council department sing sina puning athuba matamda loisin minam bugida makta puning sing sinjari ngarang numidang pung 3 yankhai dorom tal matamda more kaithela leiba mitai council more ki president oiriba mayang lambam thoibagi hotel oiriba di kunai resort ta sakhangdaba miyoina hand grenade ama hotel asigi main gate langchinna pokai lamle thodo adu da miyo amata sopan ya hodre loina bom pokai bagi makhol tabada manak takna leiramba miyo kya mi payo phawduna dukan sing thonglo nakhi hairiba thodo adu da di kunai hotel asigi first floor da leiba main gate ki thong gi charuk yauna wall sing amadi thongnau gi mingchal sing bom masjid apan badagi dakpham sing leidna akaya toi nangki thodo thokpham da more police ke additional SP operation M Amit 43 Assam Rifles Shio Sumit Shoot Police OC amadi Commando More Oshi yauna mi phamadu laktuna yengchinbagi thabak sathaki thodo thokpham phamdagi hand grenade pinama amadi akaya toigi sel khara su phangbangam ki hairi amarom dangarang numi hand grenade langchinduna pokhai helamba thodo adu yaningda phondoktuna ngasi more da leiba tongan ba community leaders singi mifam nupi luk kaya na thodo adu yaningda phondoktuna ban yauna di kunai hotel mamangda wakai pham sakre wakai pham adu da stop terrorism people we condemn bomb blast at public place concerned organization should clarify do not disturb peace and harmony of More town we want peace haina thaba pleka singsinaki loina wakai pham adu da tongan ba community leaders sing amadi nupi luk kaya na mitai council More gi president hotel da bomb pokai lamba thodo adubu yaningda phonokna pungni phuni pangi manungda mari leina ba singna tho matamda singdora kadabani haiduna pawmi singda phondorakli nakalamarom da ngasigi banasina More kaithel dukan amata hangna khidre More imphal gari singchena khidre wakai pham loira matung More town da miyamgi oiba rally amasu satkre hojita phangba pauda More da ngarang dagi satharakhiba shutdown gi khongjang handokre Tengbang maru kaisam thong na siduna ngasi kwa kaithel morang purel da pangthokiba thoramada kaisam thong kendra da leiba lekai ni phuni thoigi imung humpu marida liter sangwa samba water storage tank sing kendra sa candidate oina thorakliba nishikanta sing chapamna phangankhre morang purel community hall da ngasi ayu pangthokiba asam tharamadu da president member oikibi kaisam thong longjam lerak el saubana wangang bada leitabala raba singi mateng piriba nishikanta si kendra sigi isoni haiki
mahakna kendra sa thorakliba si anouba kaisamthong amagini punumakna sawgatsi haiki tharamadida wangangbada candidate oina thorakliba nisikantana mahakna politics yarakliba si history ama semnabani mission amani haiki mahak corruption haibasi pamde thaba hapada sel loroi haina wasakladuna anouba awanba ma puraknaba anouba punsirol ama pigani su haiki tharamadida saruyaki singna nisikantabu sawgatpagi kholau lauki Hairok Assembly Constituency ki manung chanalaiba Hairok Part 2 Litan Makhong Chingol Thong Wangma amadi Ingang Loki apunba polling oriba polling station number 33/36 ta laiba yumthong kulumdoigi voter marfu mari special contractor and Bimol Gloyana INC Indian National Congress yaukre BJP yaudun leremlaba matung ngasina BJP thadokna marang them Okendrogi lusing makhada mahaki wakalon miyeng sanba Hairok Assembly Constituency gi tungi asanba miyeng bu thajaduna INC yaurakhibani hairi Hairok Part 2 litan leiba kundongbam subolgi yumda pangthokpa BJP thadokuna INC da yaurakraba singbu okpagi tharamaduna M Okendrona hai kumja lising 13 ki election da mahak masa mai thikibada thoidokpa wakhalda pendaba nungaitaba amata phaukhide maramdi aigi mahutta kabirakliba miyamna nungsibiduna misak asi laiklaisu haiba masagi sinpham khangna lakpa afaba misakni mahakna soidana ekhoidagi hena thabak tharong kya paikhalakani khalambani adubu madugi ona tenabada puba thangba ngamdaba thabak tharong ngakta oina tawrakle hairokta land bank ama M Ibotombi Memorial Charitable Trust ki lamjing makhada sengatli haiba land bank asi khara nungayai phaba imungsingna khara sotharaba imungsingda law sangam amamam piraga Karada Warabasu awaba koknaba honabagi numit ama tawrakhigani numit aduda mahakpu nungsibiba miyoi kaya yamna leige haibadu Manipur miyam amadi Hairoki miyamna sakhi oibiyu phongdokhi Hairok ta leibiriba Hairok kendagi manung Hairok ta leibiriba kitang yai phaba mi singna awaba singna mateng pange habase numituda aikhoibu nungsibiba kendasi mi kya le Hairok ki kya le hase Manipur miyam na khangbi sunu kendasi ki praja na khangbi sunu Ngarang numidang sakhangdaba nongwai paibel singna kaisampat ahibam lekai da leiba Republican Party of India ki office manakta nongwai kaplam babu yaningda phonokpa oina lekai gi mera paibi amadi club singa punna wakai mpham phongdokna khre wakai mpham aduga marilena mera paibi ki president thangjam danesorina phongdorakpada Republican Party of India ki office manak nakna kaplamba maram politics oigadra haina singnaba lei haina phongdorakpagloena nongmai haibasi maram leitana pangkapta kapa yadaba maramna athuba matamda marilenaba singna sengdokpira u haina phongdorakki culture haibasi compromise toba yaroi artist khudimakna culture bu masak khangadabani culture bu natheduna khakchatpa yaroi haina saknairaba actor loyana aiba Narendra Ningombana phongdokre BB Films Impal Private Limited ke production company makhada menakana present toba langlen sanu haina mingthonba Manipuri feature film ama BB Films Studio Kwakaithal Thausom Lekaida pangthokhiba yaipa thongni thoramda athoy mithong oina saruk yakhiba Narendra Ningombana makhataraduna haikibada actor singi thodang yamna sawi film ama mai pak paibasi artist singna cooperation pinarabatada mai pak pangamgani haiki Tharamadhuda Samja Sabam Mangol Jau Chairman Film Forum Manipurna Tharamapu amadi filmmaker Ojit Babu Ningthauja script writer Ranjit Ningthauja Bimol Phibo filmmaker na singbana akhana mithung sing oina saruk yakhi film asida idho Thoithoi Sadananda Boni Sharma Soma Laishram Amar Mayang Lambam Ratan Lai Sarojini Rajkumari Ranmila Kabita Longjana Singba kayana saktam langadauri For saving Manipuri people from hell hazard drugs haibasida poirei leimaro mera paibi apunba Manipur amasung All Manipur Women's Voluntary Association amobana puna sinduna Girls Mega Moped Rally lisingani kunmathoi pangthokre ngasi pangthokiba Girls Mega Moped Rally lisingani kunmathoi adu Nambol Bazar dagi nupi singtana gari masa thauduna laklaga Kaisampa Traffic Island yoromatung Kwakaithal akham lekai da leiba community hall da miyamgi khanani nabagi phamaso pangthokhi Khanani nabai mephamadu hodoladuna amobagi general secretary KSI Sudatana nunggi oiba warol piraduna ngasi Manipurgi masing yamba naha kayana maru oina nupa singna mayai kaba nisha sabadagi lamdamasta makhal kaya crime kaya tholiba sigi sairak asida nupi kaya su mayai kaba nisha sinarakpadagi aikhoigi iramdam asi sathiba phiba amagi mayonda lakli
ꯃꯁꯤꯒꯤ ꯐꯤꯚꯝ ꯑꯁꯤ ꯈꯨꯗꯛꯇ ꯊꯤꯡꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯀꯥꯡꯈꯨꯜ ꯃꯨꯠꯈꯤꯕꯒꯤ ꯐꯤꯚꯝꯗ ꯂꯥꯛꯄ ꯌꯥꯔꯤ ꯃꯔꯝ ꯑꯁꯤꯅ ꯃꯤꯌꯥꯝ ꯍꯨꯞꯅ ꯍꯣꯠꯅꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯕꯗꯨ ꯈꯪꯖꯕꯗꯒꯤ ꯄꯣꯏꯔꯩ ꯂꯩꯃꯔꯣꯟ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯨꯃꯦꯟꯁ ꯚꯣꯂꯨꯟꯇꯔꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯕ ꯒꯥꯔꯤ ꯃꯆꯥꯒꯤ ꯔꯦꯂꯤ ꯑꯁꯤ ꯁꯤꯟꯕꯅꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯅꯍꯥ ꯑꯁꯤ 2012ꯗꯒꯤ ꯆꯥꯗ 60ꯒꯤ ꯃꯊꯛꯇ ꯑꯣꯏꯗꯨꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯅꯍꯥ ꯃꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯂꯩꯕꯥꯛ ꯑꯣꯏꯒꯗꯧꯔꯤ ꯍꯥꯏꯗꯨꯅ ꯌꯪ ꯏꯟꯗꯤꯌꯥ ꯀꯧꯔꯤ ꯃꯁꯤ ꯆꯩꯅꯥꯅ ꯌꯥꯝꯅ ꯀꯂꯛꯆꯕ ꯑꯃꯦꯔꯤꯀꯥꯅ ꯌꯥꯝꯅ ꯑꯣꯏꯖꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯖꯄꯥꯟ ꯅꯠꯇꯅ ꯅꯍꯥ ꯆꯥꯗ 50ꯒꯤ ꯃꯊꯛꯇ ꯂꯩꯕ ꯂꯝ ꯂꯩꯔꯣꯏꯗꯧꯔꯤ ꯍꯥꯏꯔꯤꯕ ꯅꯍꯥ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯇꯦꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯅꯕꯒꯤ ꯋꯥꯈꯜꯗ ꯇ꯭ꯔꯦꯅꯤꯡ ꯀꯌꯥ ꯄꯤꯗꯨꯅ ꯀꯟꯅ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯆꯍꯤ 12 ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃ ꯃꯇꯣꯝꯇ ꯁꯤꯈꯤꯕꯒꯤ ꯊꯧꯗꯣꯛꯇ ꯆꯦꯟꯅꯩ ꯍꯥꯏꯅ ꯑꯣꯄꯣꯖꯤꯁꯟ ꯕꯤꯖꯦꯄꯤꯅ ꯃꯔꯥꯜ ꯁꯤꯔꯛꯄꯗꯒꯤ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯐꯣꯔꯦꯁꯠ ꯃꯤꯅꯤꯁꯇꯔ ꯁꯟꯖय ꯔꯥꯊꯣꯠ ꯐꯝ ꯊꯥꯗꯣꯛꯈ꯭रे ꯃꯥꯅ ꯍꯥꯏꯈꯤꯕꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ उद्धव ठाकरेꯗ ꯐꯝ ꯊꯥꯗꯣꯛꯄꯒꯤ ꯆꯦ ꯄꯤꯁꯤꯟꯈ꯭रे ꯑꯣꯊꯣꯔꯤꯇꯤꯗ ꯑꯊꯨꯕꯗ ꯁꯤꯟꯅꯗꯨꯅ ꯊꯤꯖꯤꯟꯗꯨꯅ ꯑꯆꯨꯝꯕ ꯄꯨꯊꯣꯛꯄꯤꯅꯕ ꯑꯄꯤꯜ ꯇꯧꯔꯒꯅꯤ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯕꯤꯗ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕꯤ ꯄꯨꯖꯥ ꯆꯥꯋꯟ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤ इंग्लिश स्पीकिंग कोर्स अमगिदमक महाकी ब्रदर लोयना लेबनी पुलिसना हाइखिबदा पूजा चावन फेब्रुवारी 9 दा मतोमदा सिजखिबनी नुमित निनिगी मतुंगदा मिसी अदुगी मतंगदा मियोय अनिना वारी सानबगी ऑडियो क्लिप अमा सोशल मीडिया दा फोंदोनरखी वारी सानरिबा निपा अनि अदुगी मनुंगदा अमदी राठौनी हाइना बीजेपी ना मराल सिरकलिबनी शिवसेनादी मराल सिरकपादु यानिंद्री लौमी सिंह वफमदा बीजेपी ने ओइदा पादबा कया ngang लेरे हाइना दिल्ली चीफ मिनिस्टर अरविंद केजरीवाल ना बीजेपी की लुसिंगबा सिंह अमदी उत्तर प्रदेश के चीफ मिनिस्टर योगी आदित्यनाथ पु सिदाखरे वफम असी केजरीवाल ने उत्तर प्रदेश की मीरत पांगथोकपा किसान महापंचायत सरुक यादुना वांगांगबदा फोंदोखिबनी हंदकता पार्लियामेंट प्राइम मिनिस्टर नरेंद्र मोदी ना मिनिमम सपोर्ट प्राइस MSP की मतंगदा हाइकिबा वफमदा वहंग हंगलदुना दिल्ली सीएम केजरीवाल ना हाइकिबदा उत्तर प्रदेश ता MSP कदाइदा पिखरबगे पार्लियामेंट PM मोदी MSP लई मतुंगदसु MSP लेखिगनी हाइबा वाफम फोंदोखिबनी केजरीवाल ना मखाताना हाइकिबदा योगी आदित्यनाथ ना ओइदबा हाइरी उत्तर प्रदेश की सु थारिबा लौमीसिंगना फंगदबा सेलफम फंगदबा सही अनि फारकले सु थारिबा लौमीसिंगी पिफम थोकपा पिबा ngamdaba हाइबसी योगी आदित्यनाथ की गवर्नमेंट की काइनिंगाइनी हाइखी थाउगी ममल जरा जरा वांखखिबगी मतंगदसु CM केजरीवाल ना पनखी सानबगी पाउदा All Irengban Football Association AIFA Irengban Sinduna Nasidagi Irengban Sabal Lampakta 4th State Level Cash Prize 7SI State Village Open Football Tournament 2021 Hodokre Team Tara Marina Sargyadun Stagadoriba Tournament se Hodopagi Tharamda First Palel Jilla Parishaki Upadhyakcha Muhammad Najimuddin Irengban GP gi Pradhan Muhammad Badur Anina Mathangsuna Sigres amadi President Oibaga Loyana Scholar English School Irengban की हेडमास्टर के बिरेन सिंह इरेंगबन जीपी की उपप्रधान M रोमेन अमदी जीपीएससी के मेंबर AI में नगेस ओनर सिंगोयन दाइस ता फंकी ngasi टूर्नामेंट के अहोबन निमित्ता यारिपो अंगथा अमदी सिलो टेक्चम अनिना सानकी मैच अदुदा यारिपो FC ना सिलो टेक्चम बु पंजल अहोमनिदा माइथिबा पिक्रे यारिपो FC की पंजल सिंह अदु ओलेना मैच के मिनट 19 अमदी कुमापन किशन मिनट 53 ता सनकी अदुगा सिलो टेक्संग की पंजल सिंह अदुना जॉनसन मिनट 93 अमदी सोनामनीना मिनट 59 दा सनखिबनी हुजरबदा मरोया पामुकाना पिजरी रिम्स की लेडीज हॉस्टल ICU ब्लॉक अमदी कॉलेज ऑफ नर्सिंग ब्लॉक संगाखरे खनसेनबगी थोदोक्ता नोमई कापगी थोदोक्ता नुपा मचा अमा लेखिद्रे महाराष्ट्र की फॉरेस्ट मिनिस्टर नुपी अमा सिजखिबगा मरिलेना फम थादोखरे नसिगिदी पाउदम पिजबा मतंग सलूशन जरे मियंग ताबिरी मसिंबु खुरुमजरी